Imestri mi eng tabi basingbu no maitem kajalna khurumjari. Haujan until ge ba pau pijari. Maliam sinba thungna pangthok na bagum Manipur University ge Department of Dance and Music ne sinduna wall dance te ge thauram ga mai lenena no magi oiba international seminar amang asi pangthokre. Universal Peace and Harmony through Dance and Music haiba theme da uniform oiduna Department asi ge lecture hall da pangthokhiba tharam aduda School of Humanities ge Dean Professor S. Imova Singh na Chief Guest, Dr. M. Thoiba Singh, Head Department of Dance and Music na President Amadi, T.S. Sautombi Singh, Former Production in Charge, JNMDA, Imphal na akhanaba mithungnen oina saru yaki. Athoiba mithungge warwalda Professor S. Imova Singh na hai, MU gi makhada Dance and Music Department na chahi kayadagi jagoi amadi, isagi makhal kayagi subject sing hangdokuna tapi tabidina lagli. Mai paklaba mahiroi kaya puthoktuna lamdam asigi ina khulaba Miyam da sak takpada achoba thodang nauri haiki lamdam asida thokliba hingsagi thabak yamna tangdu leitana leiba ngamdribasi art and culture gi khuthangdagi ingtapa santi leiba amaga punna hingminabagi wakhalon sandokpada punna hotna minabagi apang phongdokhi Pithri purata khagan bayan nabagi aduga haiba papers sing asina ekana laika publication taw matungta India ki mapura makta amadi Pithri ki mapura makta kabhai tawaga khangan sige ekhoi ki dance amusu Pithri da sumne ki publication banata ekhoi ki live na joy na pura masin se ekhoi na pambai wena kabhai to na pi ba ya ba ke hai ba to khana ja to ekhoi seminar sinjani Lamdam asige semitlon fagat hanba miyamna akaknaba sinpham kharada mieng thamlaga thabak tawbagi mahuta anauba ahenba pothok puthokpada thabak singda mieng thamba matam ore haina Manipur State Rural Livelihoods Mission gi State Mission Director N Banana phongdokre wafam asing Manipur State Rural Livelihoods Mission gi Block Resource Center Kairau Bitrana senduna kongba usekon khunawi community hall da pangthokpa center asigi startup village entrepreneurship program gi annual general body gi mifam da haikibani State Mission Manager Livelihood Khamba Ronglo District Mission Manager Imphal East and Basanta yauna pangthokpa mifam aduda Banana makha taraduna Manipur State Rural Livelihood Mission gi makhada saleh duna lamdam asigi napi yauna miyoi kayada lobiduna santhok nambi lehen hotna hankre si piragasu miyoi ayabana akaknaba thabak kharada mieng thamlaga thabak asina maram oiraga makhoi gi semilondi purakpa ngamdri maram asina miyamna akaknaba sinpham kharada mieng thamlaga thabak tawbagi mahuta anau kadaba thabak singda mieng thamna paiba sinpham sing adugi pothok adu mapaleibakta thadokna ahemba sinthok lehem ore haiki oiba viable oiba wakhan se kaman khan de hai kan da post diversify tawsi hana koina rani dang sa ba dang sa ba si mi sa sa no anu ba khadi di atopa sa bane ba ina hai si kwa bed sheet sa si but quality di lai ga do ba pa na si wakhan khan ba put hana electric di tha ba ya de Handa UPSC exam the All India ranking Chamapan kumathoi da mai pakla khraba Manipur gi yelhongai dagi punna khundaminar Aimol Furup ki ahanba oina UPSC exam da mai paklakba Tenopal district ke manung chanba Aimol Khul village dagi S Christopher Aimol bu ngasi Imphal airport da Furup asigi miyoi kayaga loinana lamdam asigi CSO singa punduna harau taramna okre taramna opagi tharom aduga mari leinana S Christopher na phongdorakpada kumjali singa maga tarani pandagi leptana hotnarakpa ado ngasi di mai pakle mahakna mai paklakpa asi handaki siga tarurak subada mai pakpak ngkhibani loinana asigumba exam amada mahakna Aimol Furup ki mingchat purakpa asimak hainingane fawi Manipur gi hojik tangdu sida Manipur dagi candidate tarana mai pakpa sina state asigi mahiroi singna makhoi gi mathawna uthokpa ngamba asimak sathok chaningai ni loidana Aimol Furup ki oina ahanba UPSC exam crack tawba sida mahapu support tawbirakpa khudingmak tasu thagatpa phongdokli amadi mahakna lamdam asigi ama pakhalakpada miyamna su support tawbiyo haiki MSco office bearings. I thank them from the bottom of my heart for organizing this program, and on this auspicious day it feels really great to have finally cracked UPSC, and the credit of my success goes to the people of Manipur
and all these CSOs that have been promoting the integrity and the unity of Manipur. So I thank them from the bottom of my heart. Thank you. Exam clear tawakpasidi lairadana I'm all mayam sing adagi Manipur mayam sing moy hawo ubasitane. I for a moment I forgot that I have cleared this, and it feels really great to see the happiness in their minds, in their face. So the credit goes to the people of Manipur and the community of Aimol. Thank you. Rajasthan ge Asmirda Mox amagi manungda maikhum uppa mioi ahumna Muslim cleric amabu tamthina fuduna hatlamle. Muhammad Mahir kauba cleric aduna angang taruka tumningaida mioi ahum aduna changaklaga angang singno tanthokraga cleric adu chaitupna fuduna hatkibani haina pulisna haiki. Matang asida nunthilgi pausano chabalo shinjari mi eng tabiri basingbu amukana kurumjari.